Ahan badamaru eba pau. Wangbal gi IRB camp da nomai loba lakpan ha ama nomai kap thorakpadagi padana sire nomai kap leba IRB personal gi yumniya namai thakre. Hairok da irang thokre. Ngang khalawai amadi kwakta gi sarukta gi thangsing singkhong fob gi low pari lising ani rong gi manungda pari kayamuk manak nakpada leiba jingmi singna naro da low khojina fo khalamle. Manipur gi mihut oidaba MLA Minister Singh amato oina punna lepminnaraga Manipur kalu pundragadi yaroi haina Federation of Civil Society na phongdorakli. Northeast Window TV na sandok sariba numidangi paumiyeng tabriba Singh Chan MAIBAM na khurumjari hauzik pau sandok na pizari. Wangbal Kaitel da leiba IRB ki camp da IRB personal amana nomai kap thorakpada mioi ama sire madugi matung tarakpa miyam gi ihoda security force singna miyam tankai ba tear gas cell amadi mog bomb na chingba kapada mioi kunithoi sokle hari thaudok adunga si ayupung tara khara helakpa matamda thokibani mioi kharana IRB camp adu da laktuna nomai pinaba haidbada yadabadagi khara camp tagi nomai kap thorakpada na ama paduna siki sikraba mioi adu hairok part 3 kabole kai dagi abuzam Ronaldo jai kun mangani haiba khangbangamle thaudok adu da nomai kap leba IRB personal aduna samaram dagi ni haide ma ki yum khoisaung naraba miyam namai thakre khangabokta security force na miyam da khut tharakpagi thawang yaning da phongdoktuna maike adongi masing yamlaba miyam tholaktuna lambida sathok sasin toriba security force sing thingbagi thabak chathaki thaudok aduga mari lenina thobal kaitel dasu lamdam adongi miyam lambi thingba ki thabak chathaki thobal kaitel gi ima amana phongdorakpada hauzik manipur da thokleba irang asi thoktanaba khanduna ngak senduna leisabani adubo ikhang khangaudana security force kangbu amana micham miyam tankhai bagi thabak chatharakpada natana miyam da onsinduna khut tharakpa asina micham miyam kaya ama asoka bandang hanki haina so haiki magna makha taraduna hai manipur da thokleba irang asibu ngak senaba Indian government na tharakiba security force ina micham miyam ngak sen bagi mahutta micham miyam da onsinduna od nei bagi thabak chatharakpa ase yaningde makhoi gi mahutta security state force oina thambiu haina so appeal tarakle Tanaba ngak pathok sarapani samjamna aduga poina sumain tawdana nobai tindona imai ben myam tan khai dana asopan ba yawle masi ai khoi jam pen de question like na pusan ki basu yauri ba tawri ba mo se control to bigani de hare hujik phawada kari gumba ba ta sulo ka bidaba tawna tawri irang je khara nemda ba hara ga sum hengal ba tawna tawri mapan gi sipai sing je ta se na hara ba manipur da khoi ta se na lehen ba pam je moi se hangraga akoi state force ta dalim dam se nga agadi sumai na irang je thoi ra hai ba se khoi khanje Vishnupur district manung chanba 51 ngang khalawai amadi 91 kwakta gi sarukta leibak high canal dagi thangsing singkhong faw da leiba meite gi lofam singda manak nakpata leiba chingmi singna naron da low khojuna faw hanjelamba thingnare Chorchanpur dagi horakiba tha ani helaba kangluf ki irang asina maram oiraga nahal makai changba ngamdana leiruba dagi handak nong khara churakpa sida low unaba lowpu singna changluba da lobuk singa du khoiraga faw hanjelamba thingna kibani aikoi gi Vishnupur district ki pawmi samananda mangangna pirakpa pawgi matung inna trong lawi maning MLRA ki manung chanba 51 ngang lawai amadi 91 kwakta gi sarukta leiba high canal gi mathakta thangsing singkhong fawda leiba meitei singna pata paiduna leiriba low pari lising ani rong gi manungda pari kayamuk lowpu gi ayaba yaudana manak nakpada leiba chingmi singna hura lonada low khoiduna faw hunzilambani hari thawang aduga mafam adawai gi lomi amadi lowpu singna kanmam ongda kandam tawkre faw hunkraba lowfam singi mapu kaya ama Imphal amadi Moirang dagi yauri matang sida lowshal kanadagi lowgadoino haiba wahang amasu thorakle lamdam adongi lomi singna paw phongbaga lowfam yenglubra matamda matungda lomi amana newtv da hai isagi pata leizaba low fawa isan uzaba phangdraba isagi low inkhol mina mullaba isumang fawa mitopna lowshin ba horaba matam sida kadai da laikre action oina utkani haibado lan loraka ekhoi kari chagani haina lomi amana hangki athubada lengana mitopna low usinkriba ase tanthokutuna masagi pata paiba lomi singna low uba yanaba senbiu chanaba leitabagi awaba nongna thokan biganu haina lenga ki puning chingshilakle ꯑꯩꯈꯣꯏꯒꯤ ꯂꯧꯃꯤꯁꯤꯡꯒꯤ ꯂꯝ ꯑꯩꯈꯣꯏꯅ ꯆꯪꯕ ꯌꯥꯗ꯭ꯔꯕꯅꯤꯅ ꯃꯈꯣꯏꯅ ꯂꯧ ꯑꯁꯤ ꯍꯨꯔꯥꯟꯗꯅ ꯃꯄꯨ ꯇꯥꯛꯇꯅ ꯎꯁꯟꯈꯤꯕꯒꯤ ꯈꯨꯗꯝ ꯆꯥꯡꯗꯝ ꯑꯩꯈꯣꯏꯅ ꯂꯣꯏꯅ ꯐꯪꯉꯦ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯂꯝ ꯑꯁꯤ 51 ngangkha haiduna aduga makha thangba saru asina 91 kauta haiduna Moirang sub division gi manung Bishampur district ki manung da revenue ka riba pata paijari ba ekhoi gi low asibu makhoina ukhiba low mapu yongna tanba haiba
फिबम अदो हौजी ओइरबा असिदा ngasi फावबदा मरी लेनबा ऑथोरिटी न लाक्तुना लौ असि उबा यानबा सिनबिदबा असे अखोय यामना लाइबक थिबनी हारिबा हाई केनेल दगिना थांजिंग फुट हिल असि बिशेमपुर डिस्ट्रिक्ट की रेवेन्यू एरिया ओइबा MLR एक्ट चनाबा थैदो हेंदोंना मैतै सिंगना मागी पता पाइजरगा मसा मसागी मरौ उजबा सिंगना उजरे उदबा सिंगना लौ सालगा उजबा लौमी क्याना लौ उजगे हाइदुना थौरांग तौरकपा ngarang na hansu nong khangta tarakpadagi changnabo honarakpada ubalada sunu subaida naran senada nongaina kap tuna talakpa terang yangwida aikhoina kakhat ke honarubadasu sipai singna changganu haiduna makhoi security na thingduna thamiba asigumraba lौ pari lising animu ase masibu ujaraga aikhogi chinjak oigadaba si hauji aikhoina uba ngamdaduna leire Manipur की मिहुत ओइदबा MLA मिनिस्टर सिंह अमत ओइना पुन्ना लेपिरगा मणिपुर कल्लु पुनद्रगति यारो हाइना फेडरेशन ऑफ सिविल सोसाइटी फॉक्स मणिपुर की प्रेसिडेंट TS मणिहारना फोंदोखरे वाफमसे फेडरेशन ऑफ सिविल सोसाइटी फॉक्स मणिपुर अमदे मिनुथोंग हता गोलापति एथलेटिक यूनियन MHGAQ अनि खुसमनरगा लमदा मसिदा हौजिक ओरिबा तंगदु लेतादबा फिवम असिगी मतंगदा इम्फाल ईस्ट की मनुंग चन्ना लेबा हता मना इंखोलदा नोमगी ओइबा मियामगी खन्ना नैनबगी थौरम अमदा फोंदोकिबनी मागना मखा ताना हाई मणिपुर की MLA मिनिस्टर सिंह असिना दिल्ली दा ngaiak लेतना ग्रुप सेम दुना चटलगा प्राइम मिनिस्टर नरेंद्र मोदी अमदी यूनियन होम मिनिस्टर अमित शाह की थोंगाल दा लुम्बा अमदी पार्लियामेंट ममांगदा फोटो कापगी थबक असि टोकपिरो तोंगान चलिबा MLA मिनिस्टर सिंह असि पुनसिन बिरगा इरांग असि करमना लोइसिनगदगी हाइबा पॉलिटिकल ओइबा मओंगदसु पुसिलगा येंबियु पॉलिटिकल माइलेज लौनबा तोंगान चटपगी थबक सिरी मणिपुर मियामना यानिदे असेंबली मिफम अमा कौद्रगसु चप चाबा असेंबली गा मानबा डिसीजन अमा लौरगा मणिपुर कन्नबा होनबियु हाइके अमरोमदा कानाद्रबा मपानदगी थाजिलकलिबा पैरामिलिटरी फोर्सिंग इंडियन आर्मी सिंगसी मणिपुरदगी हलनबिक्रो मखोय लेबगी मणिपुर सिदा करिमता कानाद्रे था अनि फार्मसी फावबा मखोयगी एक्टिविटी करिनो तंगदु लेताबा ओहेनबा करी तौरीबगी हाइबा खंग्रे मरम असिना डिसीजन अमा लौबिरगा मखोय लिसिंग होम फोरम से पुन्ना मखोयगी मसागी यूनिट मसागी बटालियन सिंगदा हलनबिक्रो मणिपुर की लेजरी स्टेट फोर्स खरसिना मणिपुर सी गाखनबिरो मदु ओइबा तारगदी अखोय तंगदु लेताबा लमदम अमा ओइरकनी हाबिगी थाजबले मागना मखा ताना फोंदोकिबदा मपानदगी संगसिलकलिबा मिलिटेंट सिंगना नोमै कापसिलकलिबा सि खंगना यूनियन होम मिनिस्टर ना खंगजिनदना लेबसि लाइबक थिबनी काश्मीर तौरंबा ओइरबदी ngalingaida war लाउथोखरगनी मरम असिना मणिपुर लेंगाक्ता पावर पिथोकपिरो अमदी मणिपुर की MLA मंत्री सिंगना मणिपुर असे एखोय ngaktaba यादे हाबिगी गट्स टू लेना थबक तोबियो लोइदेना मणिपुर बुनुसी रिबनी हाइदुना नेशनल पार्टी अमदी रीजनल पार्टी खरा लागलगा पंहाइदा हाइबसि तोबिगनो इरांग खजिक्तंग तपथगे तोबदा मई सुरंबगी थबक से यामना तोइना थोकले मणिपुरदा पॉलिटिकल पार्टी अमता चंगबिरकलगनु हाइकी कसी तोगान चलीबा MLA मिनिस्टर मंत्री सिंह मसी पुनसन पियो चीफ मिनिस्टर ने बिरेन खतो जो इंथोक पिगन तोगान ममखोय मंगा तारगा खोय की मोदी की थोगान द लुम्बा अमित शाह की थोगान द पार्लियामेंट ममांग द फोटो काबै थबक से तोकपिरो बो खोय हाइबसि मखोय हुमबसि पुनसन बिरकान द चप चाबा ओय की फाम ओइबा डिसीजन लम लौर कान द मणिपुर सि कमाय तोदना कान द मणिपुर द थोय इरान सि कमाय तोदना यागोसे तोद कर्म मोंग द पॉलिटिकल की लाइन द पुछला कान मखोय यानगद गे हाइबसि मदु द कोक थादबियो हाइबनिदा सिगी पॉलिटिकल माइलेज लौननबा तोदन तोगान चपै थबक सिमा खोय मणिपुर की मैम नमसे एक्सेप्ट तोदि हाइबद मै थमसके लोइना मणिपुर की सिबिरिने हाइदना तोगान बा नेशनल अमदि रीजनल पार्टी मसा लागांदा मणिपुर लागांदा अखोयना दु तोदोइना अखोयना दु तोदोइ कांदा मखोयना अमदना मा हाइजलगे हेन शांति पोरपय अब तपथनरबा कांदा मखोयना हे मैसुर मै थबक से मसिमा याम तोइना थोय मरमदुना मणिपुर दे एनी पॉलिटिकल पार्टी मी सिंग चंबिरकनु सिन अखोयना दमसे गसी हौरिबा गसी नोमि कापसलाइबा तोगान मा मपानदगी लाइबा मयाम सिंग से खंगना गसी बाबुदा डिफेंस मिनिस्टर ना यूनियन होम मिनिस्टर ना खंगना दन लेरिसे मसी अनफॉर्चुनेट खंगदबे खंगदबा तोकपिरो मणिपुर लेगाक पावर पिथोकपिरो मणिपुर लेगाक पावर पिथोकपिरकांदा मणिपुर की MLA मिनिस्टर पारिबा मखोय हुमफुसिना पावर सिजनरकांदा मणिपुर से अखोयना ngaktaba yade na khoi changbirano haibagi adugi gatsu laibiyo sine akhoyna ngasi meeting je thamjadari खना नैनबाद द लौकिबा वारेफ सिंह अदुदी अहनबदा इंडियन आर्मी सिंह हलन खरगा स्टेट फोर्स न मौत सिलहन बहाने असम स्टेट असेंबली द थंबा अनिशुबदा स्टेट असेंबली न पेस पुरक न बाहोना बिबा अहम सुबदा मणिपुर स्टेट की प्रॉब्लम ओइबनिना मणिपुर लेंगांग न पेस पुरक न बाहोना बदा सेंटर की याका ngaigada बनते मरी सुबदा मणिपुर द लेरिबा मैटे पांगल सिंह न मैटे पांगल ऑर्गेनाइजेशन अमदे फेडरेशन ऑफ सिविल सोसाइटी ऑर्गेनाइजेशन फॉक्स मणिपुर का खुसम नरगा थवक खुदिमक सर यागनि हाइबा असिनी ngasi ki thora madu da फॉक्स की
President T.S. Manihar, Fox ki Vice President B.M. Yaimasa, Fox ki Secretary General Angong Punil, Retired Joint Director Abdul Nur, MHGA Yugi Advisor MD Abdul Malik, MD Abdul Hussain Amasung MD Badal Khan Amasung, UCADAASI MD President MV Fakaruddin Su President Member Oina Saruyaki. Kuki militant singer India lenga ka chenariba su kudakta lauthokadabani haina kokomigi meeting makada Women Welfare Organization Kangleipak WWOK amadi Kwakaitel Bazar nupi perform apunba lufna Kwakaitel Bazar ngasi khongjang sangsinkre khongjang aduda saruk yakibi Kwakaitel Bazar nupi perform apunba lufki member asem memchana phongdora kipada Manipur da lairiba miyoi khudingmak na maru oina mama oibi singna housik oirakliba lamdam asigi fibam asida kari thodang logani habase kupna khanaba mathautai lairiba CSO amadi organization sing asi amata oina punsilaga thabak tawminaba matam oire tokhai taduna lairiba sing asi amata oina watana duna thabak tawminaba matam oire lamdam asidadi mama oibi singna mangzil thaduna thabak tawraba matam data mai pakane maram asina icha sing thokpi ra mama oibi sing khwangchet setuna kokta kokset yatuna thengna minarasi haiki Manipur dagi tokhai balengak tanbaga loinina chain kuki zogi oiba homeland ama semnaba housik meitegi mayokta akanba lan jathariba kuki militant group singi umbrella organization ama oidiba kuki national organization KNO ge spokesman silent halfkif ki chorchanpur gi songpi da leiba yum ngarang ahin miyoi kharana mai tharamle ma ki yum asi chorchanpur town gi mayol dagi kilometer 5 muk chatlaga leibani mai thaba matam adu da yum da kana amata leikide yum manakta khamduna thamba car amadi mai chakpa adu da yaukre KNO gi spokesman silent halfkif ki yum mai tharam libadu national highway number 2 da kangpopi da chathariba blockade lokthopagi wahauda kuki singna sawbada ki thaba oiramba yai haina pau kharana hairi ningsingba yabada haukiba Nomaizing Numita Kuki Militant Singi Umbrella Organization Oiriba KNO Amadi UPF na Home Minister Amit Shah na makoida appeal tawrak pagi matung inna makoina National Highway number 2 da Kangpopi de Chathariba blockade asi lauthokle hadun apun bacherol ama thoktun lauthok lubani adubu blockade ti adumak chathari haina pau aman hairi Manipur ki Chief Minister N. Biren ngarang paumi singda July 5 dagi class 1 dagi 8 4 gi school hanglagani haina lauthokrabasu kuki na horakpa irang na maram oirga mayum makai kuki khulai paiba singna mai thadok piki badagi amadi talakpadagi changsafam lauduna laiba Visnupur district ki mafam kaya da leiba school singda hangliba relief camp singding asi fawa loishinbagi wafam leitri relief camp sing adumak hangduna leiri haina aikoi gi Visnupur district ki paumi samana da mangang na pau pirakle school hangna ba education department as na sohiram asigi matang da hana order thoktuna khangan kiba laikrabani adubu luribade hayeng July 5 da hangadoriba school kaya amadi relief camp hangduna leiri hauzik fob da relief camp hongdokna bagi thorang amata mari lenaba singna paikhatba udri hari aduna school hangduna class 1 gi 8 4 gi angang singna class tawgodoriba se kamaina no haina mama mapa oiba singna langtakna na khangningba ama oidi haina pau asena makhatari Com Union Manipur ke UM na Com Tribe ki miyoi amata housik Manipur da thokle bairang asina nakal amata da yausindana ba amasung neutral oina laina ba yamna kana high krelonina Com Tribe ti Com oina matam pumada laikini haina phongdokre Gerald amada ke UM na housik Manipur da thokle ba kanglof anigi irang asida miyoi ba ki punsi kaya lom kiba lanthum kaya mangta kiba asida thamoi songna nungai da ba phongdokre Com furup asi Manipur da yel hongai ningsing ba thoktraba matam dagi hauna leraklaba apikpa tribe singi manungda aduna kom di kom oina laikini hari kanagumba kom track ke miyoi amatan housiki irang asida yauramba thoklabadi maduda thorakpa afa fataki tekchak pumna mak masa masagi oizagadabani maduda KUM na mating amata pangloi hari KUM na ngasi fawda lamdam sida ing tappa tangdu leita ba purak na ba honaduna lakli haina makhatari aroibeda maroiba paw amohna pizari Wangbal gi IRB camp da nomai loba lakpan ha ama nomai kap thorakpadagi padana sire nomai kap laba IRB persona gi yum miyam namai thakre hairok da irang thokre Ngangkhalawai amadi kwakta gi sarukta gi thangsing singkhong fab gi lo pari lising ani rom gi manungda pari kaya muk manak nakpada leiba chingmi singna naro da lo khojana fo khlamle Manipur ki mihut oidaba MLA Minister Singh amato oina punna lepminnaraga Manipur kalu pundragadi yaroi haina Federation of Civil Society na phongdorakle North East Window TV na sandok sari banimidangi pau matang asida loizare mieng tabriba singbu amuka hanna chan maibam na khurumjari